ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯂꯤꯠ ꯇꯤꯚꯤꯅ ꯑꯈꯟꯅꯅ ꯄꯨꯊꯣꯛꯆꯕ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯤल्मꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠ ꯅꯤꯐꯨꯅꯤ ꯍꯦꯟꯅ ꯅꯤꯐꯨꯅꯤꯃꯨꯛ ꯁꯨꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯄ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯐꯤल्म ꯇꯧꯖꯔꯤꯕ ꯍꯥꯏꯖ ꯇꯥꯔꯦ ꯑꯥꯔꯠꯄꯨ ꯇꯧꯖꯔꯤꯕ ꯐꯤल्मꯕꯨ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯕ ꯌꯥꯕꯁꯨ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯃꯤꯟꯅꯔꯦ ꯐꯨꯔꯨꯞ 35-34ꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2000 ꯍꯦꯜꯂꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯤꯡ ꯍꯥꯏꯕ ꯂꯩꯇꯦ ꯇꯝ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯕ ꯃꯇꯝꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯕ ꯆꯍꯤ ꯐꯨꯔꯨꯞ 34-35ꯅ ꯃꯅꯤꯄꯨꯔꯁꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯇꯤꯍꯥꯁ ꯀꯌꯥ ꯑꯃꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯂꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯃꯕꯨ ꯂꯥꯟꯕ ꯆꯨꯝꯕ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯕꯨ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯆꯤꯡꯗ ꯂꯩꯕꯁꯨ ꯇꯝꯗ ꯂꯩꯕꯁꯨ ꯑꯩꯈꯣꯏ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯦ ꯊꯥꯗꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯅꯤ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯃꯤꯟꯅꯅ ꯄꯨꯟꯅ ꯃꯅꯤꯄꯨꯔꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯀꯟꯁꯨ ꯀꯟꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯁꯦꯛꯇ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯑꯗꯨꯝ ꯂꯥꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯥꯎꯕ ꯑꯥꯔꯇꯤꯁ ꯑꯃꯁꯨ ꯊꯦꯡꯅꯕꯤꯔꯦ ꯑꯗꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯏꯕꯁꯦ ꯅꯨꯃꯤꯠ 90ꯅꯤ ꯍꯦꯟꯖꯜꯂꯛ ꯐꯥꯎꯕꯗꯅꯦ ꯏꯔꯥꯡꯁꯦ ꯁꯨꯛꯅꯦꯝ ꯅꯦꯝꯊꯗꯕ ꯁꯨꯝ ꯆꯤꯡꯌꯥꯗ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯩ ꯊꯥꯕ ꯀꯥꯞꯅꯕ ꯁꯨꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦ ꯄꯥꯕꯨꯡꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯀꯥꯡꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯨ ꯅꯣꯝꯃꯒ ꯆꯥꯖꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯂꯧ ꯄꯥꯟꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯌꯥꯝ ꯋꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯄꯨꯂꯞ ꯂꯩꯗꯅ ꯃꯈꯣꯏꯁꯦ ꯑꯋꯥ ꯑꯅꯥ ꯈꯥꯡꯗꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯁꯤꯡꯁꯦ ꯃꯁꯤ ꯄꯨꯟꯁꯤꯜꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯗꯧꯅ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛ ꯄꯤꯁ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯤꯡꯉꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯄꯨꯁꯜꯂꯛꯀꯗꯕ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯊꯤꯡꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯊꯤꯡꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯌꯣꯜꯂꯤꯕ ꯃꯤꯁꯤꯡꯁꯨ ꯄꯣꯠꯁꯦ ꯍꯦꯟꯅ ꯇꯥꯡꯅ ꯌꯣꯜꯂꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯨ ꯄꯥꯕꯨꯡꯒꯤ ꯃꯣꯠ ꯀꯔꯤ ꯂꯩ ꯃꯁꯦ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕ ꯃꯤꯟꯁ ꯃꯈꯣꯏꯅ ꯄꯨꯁꯜꯂꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯈꯩꯅ ꯋꯥꯅ ꯄꯨꯁꯜꯂꯛꯑꯦ ꯒꯥꯔꯤꯗ ꯀꯔꯤꯗ ꯑꯗꯨꯒ ꯌꯣꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯅꯁꯨ ꯑꯃꯨꯛ ꯃꯃꯜ ꯇꯥꯡꯅ ꯌꯣꯜꯂꯦ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯈꯪꯐꯝ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯕ ꯃꯤꯟꯁ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯅ ꯍꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯃꯁꯦ ꯇꯧꯕꯤꯗꯅꯕ ꯑꯃꯗꯤ ꯂꯝꯕꯤꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄꯤꯔꯒ ꯍꯥꯟꯅꯒꯤ ꯂꯩꯃꯤꯟꯅꯔꯝꯕ ꯃꯑꯣꯡꯗꯣ ꯑꯗꯨꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯤꯡꯊꯤꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ इंटरनेट की मातांग से पाबो इंटरनेट की मातांग से सुम थिंगक पसे कुइरेदना सिगी मातांग दा पाउंग जे हांगानिंग ब फावब्रा नतगा पाउंगी मोत करी लेबिगे मसे अइना सेंगना हाजो हारगदी इंटरनेट हाइबसिदि सिदा खुदिंमक तौरिबनिना तबक खुदिंमक लोइनमक तौरिबनिना मसे अखोय थिंगबसे पामदे मसे लौथो हनिंगी अखोय इंटरनेट सर्विस सिदि याम फजना लौथो हनिंगी करिगिनोदा मसिना लोइनमक बैंक की खंगदे लिंक मयाम सिंगसे मसिदा लोइनमक तौबनिना मसे इंटरनेट सिदि हांगदोकपिब फैयेना खलि अदो लोइसिलकपदा पाबुंग अखोय हजिकी इरांगसे पाबुंगी मोता करी तौहनिंगबा लैबिगे हजिक से आइगी मोता अखोयगी इरांग से नेमदानसी हायरगदी अखोयगी कुकी इसिलिनाव मैते इसिलिनाव अमदी पालिबा सरकार अमसुंग इंडिया गवर्नमेंट मयाम से पुंजलगा फजना ममुत ताना वारी सानरगा मदुदा नुक्सी साननबा वारी से सानरगा उखलपदुना सोयदना शांति फंगद्रा हाइबसे आइगी थाजबन थागतजरे याम नुंगाइजरे पाबुंग कोई मथंगी आर्टिस्ट अमुक
ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯏꯆꯦꯒꯤ ꯃꯣꯠꯇ ꯏꯆꯦꯁꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯏꯔꯦ ꯃꯇꯝꯁꯦ ꯁꯨꯝ ꯏꯔꯥꯡꯁꯦ ꯁꯨꯝ ꯃꯈꯥ ꯆꯠꯊꯔ ꯁꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯒꯤ ꯐꯤꯕꯝꯁꯦ ꯁꯨꯡꯎ ꯎꯗꯦꯗꯅ ꯑꯗꯣ ꯏꯆꯦꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯏꯆꯦꯒꯤ ꯃꯣꯠ ꯈꯔ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯅꯦꯝꯊꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯊꯥ ꯑꯃ ꯃꯈꯥꯏ ꯍꯥꯏꯖꯜꯂꯛꯑꯦꯀꯣ ꯁꯤꯁꯦ ꯊꯥ ꯑꯃ ꯃꯈꯥꯏ ꯆꯪꯁꯜꯂꯕꯁꯦ ꯁꯤꯐꯧꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯗꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯑꯩꯈꯣꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎꯗꯧꯅ ꯑꯗꯒꯤ ꯆꯥꯛꯈꯨꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯕꯗꯧꯅ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯅ ꯂꯩꯔꯒ ꯍꯤꯟꯖꯥꯡ ꯑꯁꯦ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯑꯃꯅꯤ ꯑꯗꯨꯃꯛꯅꯗꯤ ꯑꯣꯏꯔꯒ ꯃꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯑꯁꯣꯝꯗꯒꯤ ꯃꯦꯟꯃꯥꯔꯣꯝꯗꯒꯤ ꯆꯪꯁꯜꯂꯛꯑꯦ ꯂꯣꯡꯒ꯭ꯔꯤ ꯁꯦꯠꯂꯤ ꯑꯗꯨ ꯁꯦꯠꯂꯤ ꯃꯔꯣꯟ ꯃꯔꯤꯁꯦ ꯀꯨꯀꯤ ꯃꯥꯟꯗꯕ ꯃꯔꯣꯟ ꯂꯣꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯎ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯔꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯊꯣꯛꯍꯜꯂꯤꯕ ꯏꯔꯥꯡꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯨꯕ ꯑꯩꯈꯣꯏ ꯁꯨꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯗ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯔꯒ ꯂꯩꯔꯝꯕꯁꯦ ꯉꯁꯤꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯆꯦ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯂꯝꯕꯤ ꯊꯤꯡꯉꯤꯕ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕ ꯁꯤꯗ ꯄꯨꯁꯜꯂꯛꯀꯗꯕ ꯒꯥꯔꯤ ꯑꯃꯇ ꯄꯨꯁꯜꯂꯛꯄ ꯉꯝꯗꯅ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯗ ꯂꯩꯔꯤꯁꯤꯡꯁꯦ ꯆꯥꯅ ꯊꯛꯅꯕ ꯌꯥꯝ ꯋꯥꯠꯂꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯤ ꯁꯤꯗꯤ ꯕ꯭ꯂꯣꯀꯦꯠꯁꯦ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯣꯀꯦꯠꯁꯦ ꯁꯨꯡꯇꯧ ꯇꯧꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯥꯅ ꯊꯛꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦꯕ ꯆꯥꯗꯣꯏꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯇꯥꯃꯤꯟꯅꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯆꯥꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯕꯁꯀꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯅ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯆꯤꯡ ꯃꯥꯟꯗꯒꯤ ꯄꯨꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯄꯨꯁꯤꯜꯂꯛꯏꯕꯅꯤ ꯃꯁꯤꯗ ꯕ꯭ꯂꯣꯀꯦꯠ ꯑꯃꯨꯛ ꯇꯧꯁꯜꯂꯒꯗꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅꯔꯦꯕ ꯍꯧꯖꯤꯛ ꯍꯥꯟꯅ ꯑꯆꯥꯊꯥꯎ ꯂꯤꯇꯔꯗ ꯂꯨꯄꯥ ꯀꯩꯅꯣ ꯄꯤꯔꯝꯕ ꯄꯣꯠꯁꯦ ꯇꯪꯈꯥꯏ ꯍꯦꯟꯒꯠꯂꯒ ꯌꯣꯜꯂꯦ ꯑꯗꯒꯤ ꯇꯤꯜꯍꯧꯁꯦ ꯂꯨꯄꯥ 30 ꯄꯤꯔꯝꯕ 40 ꯄꯤꯔꯝꯕꯁꯦ 60-60ꯗ ꯌꯣꯜꯂꯦ ꯑꯗꯨꯅ ꯑꯁꯣꯝꯗꯒꯤ ꯄꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯀꯦꯠꯅ ꯅꯃꯥ ꯊꯣꯡꯉꯒ ꯄꯣꯔꯛꯄꯗꯁꯨ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯣꯏꯅ ꯑꯉꯛꯄ ꯐꯪꯅ ꯇꯥꯡꯉꯦ ꯕ꯭ꯂꯣꯀꯦꯠꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯨꯡꯇꯧ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠ ꯊꯤꯡꯉꯤꯕꯒꯤ ꯃꯇꯥꯡꯁꯦ ꯏꯆꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯃꯤ ꯁꯥꯇ꯭ꯔ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯝ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕ ꯌꯨꯝꯗꯒꯤ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯔ ꯁꯨꯕ ꯃꯌꯥꯝꯁꯨ ꯂꯩꯅꯔꯤꯕꯅꯤ ꯕꯦꯡꯀꯤ ꯊꯕꯛ ꯇꯧꯕ ꯃꯌꯥꯝꯁꯨ ꯂꯩꯅꯔꯤꯕꯅꯤ ꯃꯣꯏꯗ ꯑꯀꯥꯏꯕ ꯀꯌꯥꯝ ꯄꯤꯔꯤꯅꯦꯕ ꯑꯗꯣ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯥꯡꯁꯤꯃ ꯏꯆꯦꯒꯤ ꯃꯣꯠ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯑꯁ ꯏꯟꯇꯔꯅꯦꯠꯁꯦ ꯍꯣꯏ ꯊꯤꯡꯗꯕ ꯌꯥꯗꯕꯒꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯊꯤꯡꯕꯤꯔꯦꯀꯣ ꯑꯗꯣ ꯁꯤꯃꯛꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗ ꯑꯗꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯨ ꯂꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒꯗꯤ ꯂꯣꯏ ꯐꯪꯉꯤ ꯑꯗꯣ ꯁꯤꯗꯗꯤ ꯏꯟꯇꯔꯅꯦꯠꯁꯦ ꯐꯪꯗ꯭ꯔꯕꯅꯤ나 ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯊꯕꯛ ꯑꯃ ꯆꯦ ꯆꯥꯡꯃꯛꯇ ꯀꯩꯅꯣ ꯇꯧꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯦꯠꯀꯤ ꯂꯣꯏꯅ ꯁꯤꯁꯇꯦꯝ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯅ ꯅꯦꯠ ꯊꯤꯡꯈꯤꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯊꯤꯡꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯅꯦꯠꯁꯤꯅꯅꯦ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯉꯥꯡꯁꯤꯡ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜꯗ ꯀꯩꯗ ꯋꯥꯆꯞꯇ ꯊꯥꯔꯛꯏꯕ ꯈꯣꯠꯂꯛꯏꯕ ꯁꯤ ꯄꯥꯔꯣ ꯇꯧꯒꯗꯕ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣꯗ ꯁꯦꯔꯧꯗ ꯇꯧꯔꯤꯕ ꯂꯥꯟ ꯑꯗꯒꯤ ꯂꯣꯏ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯤꯡꯅ ꯀꯣꯏꯁꯟꯕ ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯌꯥꯝꯁꯦ ꯁ꯭ꯀꯨꯜ ꯑꯉꯥꯡ ꯑꯝꯇ ꯇꯝꯗ꯭ꯔꯕꯅꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯦꯠꯁꯨ ꯂꯣꯏ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯄꯥꯏꯖꯔ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯣꯖꯥꯅ ꯀꯩꯅꯣꯝꯇꯪ ꯊꯥꯔꯛ ꯇꯥꯔꯒꯁꯨ ꯅꯦꯠꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯦꯠꯁꯨ ꯊꯤꯡꯈ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯈ꯭ꯔꯕ ꯃꯌꯥꯝꯁꯤꯒꯤ ꯁꯤ ꯂꯣꯏꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯦꯠꯁꯦ ꯊꯤꯡꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯏꯆꯦꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯒꯗꯤ ꯁꯤꯒꯤ ꯏꯔꯥꯡꯁꯦ ꯅꯦꯝꯊꯕ ꯌꯥꯕꯒꯤ ꯐꯤꯕꯝꯁꯦ ꯂꯩꯕꯒꯤ ꯏꯆꯦꯒꯤ ꯃꯣꯠ ꯈꯔ ꯊꯝꯕꯤꯌꯨ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯐꯥꯗ꯭ꯔꯤ MLA ꯂꯣꯏ ꯃꯌꯥꯝꯁꯤꯅ ꯑꯥꯗ ꯆꯠꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯋꯥꯔꯦ ꯏꯆꯥꯁꯤꯡꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯃꯨꯛꯇꯗꯤ ꯅꯣꯏ ꯀꯃꯥꯏꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯗꯣꯏꯅꯣ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯣꯏ ꯃꯌꯥꯝ ꯆꯠꯍꯟꯅꯤꯡꯉꯦꯕ ꯁꯤꯗ ꯐꯝ ꯀꯣꯜꯂꯒ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦꯕ
ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯃꯣꯏꯒꯤ ꯁꯨ ꯍꯥꯏꯕ ꯑꯃ ꯊꯝꯈ꯭ꯔꯦꯀꯣ ꯃꯣꯏꯗꯤ ꯅꯣꯡꯃꯩ ꯌꯥꯜꯂꯒ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯧꯒꯤ ꯃꯇꯝꯅꯤ ꯂꯧ ꯎꯅꯗ꯭ꯔꯤ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯂꯧꯕꯨꯛ ꯉꯥꯛꯇꯅꯦꯕ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧ ꯎꯒꯦꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯀꯥꯞꯊꯣꯔꯛꯑꯗꯤ ꯁꯤꯒꯤ ꯏꯔꯥꯡꯁꯤꯃ ꯄꯨꯔꯥ ꯅꯦꯝꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏꯕు ꯉꯥꯛ ꯁꯦꯟꯅꯦꯅ ꯂꯩꯔꯤꯅꯦꯕ ꯑꯗꯨꯒ ꯉꯥꯛ ꯁꯦꯟꯅꯦꯅ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯊꯥꯖꯤꯜꯂꯅꯤ ꯏꯔꯥꯡ ꯊꯣꯛꯏꯕ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯃꯣꯏꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯁꯨꯗꯣ ꯂꯩꯔꯕꯅꯤꯅ ꯅꯣꯡꯃꯩꯗꯣ ꯀꯥꯞꯊꯠꯅꯕ ꯌꯥꯗ꯭ꯔꯦ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯂꯣꯏ ꯁꯣꯝꯗ ꯏꯔꯥꯡ ꯍꯧꯔꯝꯅꯦ ꯃꯣꯏꯅ ꯁꯣꯝꯗ ꯑꯣꯏꯅ ꯇꯝꯃꯛ ꯀꯥꯞꯁꯜꯂꯛꯄꯁꯨ ꯌꯥꯎ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯅꯪꯉꯤ ꯁꯤꯒꯤꯁꯤꯒ ꯑꯩꯈꯣꯏ ꯁꯨꯁꯦ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯒꯤ ꯁꯪꯁꯊꯥꯟꯁꯦ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯣ ꯌꯥꯝꯕꯁꯦ ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏ ꯑꯩꯈꯣꯏꯗ ꯑꯗꯒꯤ ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯃꯌꯥꯝ ꯄꯔꯦꯡꯁꯥ ꯂꯦꯞꯄꯒ ꯈꯨꯂꯥꯎ ꯑꯝꯇ ꯂꯥꯎꯕꯤꯌꯨ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯑꯃ ꯄꯤꯈ꯭ꯔꯅꯤ ꯑꯗꯒꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯂꯩꯔꯛꯇ ꯊꯣꯛꯑꯒ ꯂꯦꯛꯄꯤꯔꯣ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯃꯨꯛ ꯂꯦꯛꯑꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯁꯤꯒꯤ ꯁꯪꯁꯊꯥꯟ ꯃꯌꯥꯝꯁꯦ ꯄꯨꯟꯁꯜꯂꯒ ꯑꯃꯠꯇ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯤ ꯇꯧꯔꯣ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯠꯇ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯎꯅꯖꯗꯨꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯍꯤ 70 ꯍꯦꯟꯖꯜꯂꯛꯂꯕꯅꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯇꯅ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯃꯒꯤ ꯈꯨꯟꯗ ꯆꯠꯇꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯧꯈꯤꯕ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯏꯔꯥꯡ ꯑꯁꯦ ꯈꯜꯂꯨꯕꯗ ꯇꯨꯖꯨꯡꯕ ꯑꯃ ꯄꯣꯛꯏ ꯑꯗꯨꯕꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣই ꯃꯁꯦꯟ ꯄꯨꯟꯁꯟꯅꯔꯒ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯄꯦꯟꯗ꯭ꯔꯤꯕꯅ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯈꯟꯊꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯁꯥꯟꯇꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯇꯁꯦꯡꯕꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤ ꯏꯟꯇꯔꯅꯦꯠꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯃꯤꯒꯤ ꯋꯥꯊꯣꯛ ꯆꯤꯟꯊꯣꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯣꯏ ꯇꯧꯕꯒꯤꯗꯤ ꯈꯔ ꯃꯗꯨꯅꯁꯨ ꯑꯣꯏꯕꯗꯤ ꯌꯥꯏ ꯇꯧꯏꯃꯁꯨꯡ ꯏꯟꯇꯔꯅꯦꯠꯁꯦ ꯅꯣꯡ ꯅꯤꯅꯤ ꯅꯨꯃꯤꯠ 4-5ꯅꯤ ꯊꯤꯡꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯁꯤ ꯑꯗꯨꯕꯨ ꯊꯥ ꯑꯃ ꯆꯨꯞꯅ ꯊꯤꯡꯖꯤꯜꯂꯛꯄꯁꯤꯗꯤ ꯉꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯃꯅꯤ ꯌꯦꯡꯕꯤꯌꯨ ꯍꯧꯈꯤꯕꯗ ꯅꯤꯠꯀꯤ ꯄꯔꯤꯈꯥ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝ ꯆꯪꯕ ꯌꯥꯕꯒꯤ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯃꯁꯤꯗꯩꯁꯤꯗ ꯅꯦꯠꯁꯤ ꯌꯥꯗꯗꯅ ꯑꯀꯥꯝꯄꯥꯠꯀꯤ ꯗ꯭ꯋꯦꯠ ꯁꯦꯟꯇꯔꯗ ꯂꯨꯄꯥ 100ꯒ ꯀꯨꯟ ꯊꯤꯔꯒ ꯑꯗꯨ ꯇꯧꯔꯒ ꯑꯗꯥ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯗ ꯄꯔꯤꯈꯥ ꯊꯥꯔꯝꯗꯥꯏꯗ ꯇꯦꯟꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯁꯜꯂꯦ ꯍꯥꯏꯔꯒ ꯇꯧꯕꯁꯤꯗꯤ ꯇꯁꯦꯡꯕꯗꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯁꯤꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯌꯥꯔꯒꯗꯤ ꯍꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯒ꯭ꯔꯨꯞꯇꯨ ꯂꯧꯊꯣꯛꯈꯤꯕ ꯌꯥꯕ꯭ꯔꯥ ꯇꯦꯛꯅꯣꯂꯣꯖꯤꯗꯨꯅ ꯊꯤꯔꯦꯒ ꯍꯧꯖꯤꯛꯇꯤ ITIꯁꯤꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯅꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯉꯥꯡꯈꯩꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯑꯉꯥꯡꯈꯩ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯇꯝꯃꯤꯕꯅꯤ ꯃꯣꯏꯒꯤ ꯄꯩꯁꯥ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯍꯥꯟꯅꯗꯤ GPayꯗ ꯈꯪꯗꯦ ꯑꯗꯒꯤ ꯐꯣꯟ ꯄꯦ ꯈꯪꯗꯦ ꯃꯁꯤꯗꯩꯁꯤꯗ ꯄꯩꯁꯥꯁꯦ ꯁꯠ ꯑꯉꯥꯡꯈꯩꯗꯁꯨ ꯇꯦꯟꯁꯟ ꯂꯩꯔꯦ ꯄꯩꯁꯥ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯆꯥꯅ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯕꯦꯡꯀꯤ ꯀ꯭ꯌꯨꯕꯨ ꯂꯦꯞꯀꯗ꯭ꯔꯥ ꯕꯦꯡ ꯍꯥꯡꯉꯤ ꯍꯥꯡꯗꯦꯒꯤ ꯃꯔꯣꯜ ꯑꯃ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄꯁꯤꯗꯗꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯉꯤꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯍꯌꯦꯡ ꯇꯨꯡꯒꯤ ꯌꯨꯝꯕꯤꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯧꯈꯤꯕꯗ ꯄꯦꯟꯗꯥꯃꯤꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯃꯨꯛ ꯗꯤꯁꯇꯔꯕ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯨꯗ꯭ꯔꯦ ꯑꯉꯥꯡꯈꯩꯁꯦ khara ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯖꯔꯛꯑꯦꯅ ꯍꯔꯥꯎ ꯇꯧꯗꯅ ꯇꯧꯔꯀꯥꯟꯁꯤꯗ ꯏꯔꯥꯡꯁꯤꯅ ꯑꯃꯨꯛ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁ꯭ꯀꯨꯜꯁꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯊꯤꯡꯉꯦ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯣꯔꯦꯗꯒꯤ ꯆꯦꯜꯂꯛꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯒꯤ ꯆꯦꯜꯂꯛꯂꯤꯕ ꯃꯌꯥꯝꯅ ꯀꯦꯝꯁꯤꯗꯩꯁꯤꯗ ꯃꯁꯥꯗꯅꯤ ꯂꯥꯛꯏꯕꯁꯦ ꯍꯥꯏꯕꯗꯤ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟꯗꯨꯒ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯦꯝꯁꯤꯗ ꯂꯥꯛꯑꯦ ꯀꯦꯝꯁꯤꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗꯗꯤ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯁꯔꯀꯥꯔꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯁꯔꯀꯥꯔꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯆꯥꯅ
ꯃꯈꯣꯏꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯜꯂꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯃꯥꯏꯟꯗꯁꯨ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯑꯃ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯥꯞꯅꯕꯒꯤ ꯃꯩ ꯊꯥꯕꯒꯤ ꯁꯨꯝ ꯃꯁꯥꯁꯤꯗ ꯇꯦꯟꯁꯟ ꯑꯃ ꯂꯩꯈꯤꯕꯗꯣ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯍꯜꯂꯒꯗꯤ ꯃꯗꯨꯅ ꯗꯥꯏꯚꯔꯁꯟ ꯑꯃ ꯄꯤꯔꯦꯒ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯤꯗ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯣ ꯑꯩꯅ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯄꯥꯎꯡꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯝꯕꯤꯁꯨ ꯊꯤꯡꯉꯤꯗꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯜꯂ ꯂꯩꯔꯦ ꯑꯗꯣ ꯆꯥꯅ ꯊꯛꯅꯕ ꯁꯣꯝ ꯅꯥꯀꯟꯗ ꯀꯌꯥꯃꯨꯛ ꯋꯥꯅꯔꯗꯅ ꯂꯩꯔꯦ ꯅꯣꯡꯃꯗ ꯁꯨꯔꯒ ꯇꯥꯟꯖꯕ ꯃꯤꯗꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯣꯏ. ꯑꯗꯣ ꯄꯣꯠꯁꯦ ꯊꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯃꯣꯏꯁꯦ ꯈꯔ ꯄꯨꯁꯜꯂꯛꯏꯕ ꯄꯣꯠꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯡꯅ ꯌꯣꯟꯖꯜꯂꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯄꯥꯕꯨꯡꯒꯤ ꯃꯣꯠꯁꯦ ꯀꯔꯤ ꯂꯩꯕꯤꯒꯦ ꯆꯨꯝꯃꯤ ꯇꯥꯛꯄꯤꯔꯤꯕꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤ ꯍꯥꯏꯋꯦ ꯑꯅꯤꯁꯤꯅ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛꯁꯤ ꯁꯔꯀꯥꯔꯅꯗꯤ ꯋꯥꯅ ꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏ ꯖꯤꯔꯤ ꯂꯥꯏꯟꯁꯤꯃꯗꯤ ꯈꯔ ꯆꯠꯂꯦ ꯍꯥꯏꯅ ꯄꯣꯠ ꯆꯩ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏꯅ ꯇꯥꯖꯩ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤ ꯁꯥꯏꯠ ꯑꯁꯣꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯧꯔꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯌꯥꯝ ꯀꯟꯅ ꯑꯊꯤꯡꯕꯁꯦ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯄꯨꯁꯜꯂꯛꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯏꯝꯐꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡ ꯑꯁꯤꯅ ꯂꯧꯅꯤꯡꯕ ꯃꯃꯜ ꯂꯧꯕ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯂꯩꯔꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯁꯨ ꯅꯣꯝꯖꯔꯤꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯁꯨ ꯈꯤꯇꯪ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯖꯅꯤꯡꯉꯤ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯙꯔꯅꯥ ꯐꯝꯃꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯃꯤꯕ ꯀꯌꯥ ꯑꯃꯁꯦ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯄꯣꯠ ꯍꯥꯞꯆꯤꯜꯂꯒꯗꯤ ꯁꯨꯝ ꯂꯩꯗꯅ ꯄꯥꯕꯨꯡꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯞꯍꯟꯅꯤꯡꯕ ꯂꯩꯕꯤꯕꯒꯦ ꯁꯤ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯤꯌꯥꯝꯒꯤ ꯁꯨꯝ ꯇꯦꯛ ꯇꯦꯛ ꯁꯦꯕꯥ ꯇꯧꯖꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯃꯣꯠ ꯃꯥꯟꯅꯅ ꯒ꯭ꯔꯨꯞ ꯅꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯙꯔꯥ ꯐꯝꯃꯤꯕ ꯕꯟ ꯇꯧꯔꯤꯕ ꯂꯝꯕꯤꯗ ꯍꯦꯛꯇ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ CSOꯁꯤꯡ ꯑꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯥꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯁꯥꯟꯇꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯌꯥꯝꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕꯁꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤꯒꯤ ꯐꯤल्मꯁꯤꯡꯗ ꯑꯗꯨꯝ ꯌꯥꯎꯗꯕ ꯁꯨꯛꯌꯥꯎ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯝ ꯌꯥꯎꯗꯨꯅꯇ ꯂꯩꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯏꯃꯥ ꯂꯂꯤꯇꯥꯕꯤꯒꯅꯤ ꯍꯧꯖꯤꯛ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯁꯦ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯩ ꯑꯗꯣ ꯏꯃꯥꯁꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯏꯃꯥ ꯏꯃꯥꯅ ꯉꯝꯗꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒ ꯆꯥꯗꯕꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯕꯅꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯦ ꯑꯍꯤꯡ ꯄꯨꯡ 7ꯗꯒꯤ ꯊꯣꯛꯑꯦꯔꯒ ꯉꯔꯥꯡꯁꯨ ꯄꯨꯡ 1:30 2 ꯇꯥꯗꯣꯔꯦ ꯆꯪꯉꯛꯄ ꯌꯥꯝ ꯀꯥꯞꯅꯩ ꯑꯁꯣꯝꯂꯣꯝꯗ ꯀꯔꯤꯅꯣ ꯌꯥꯝ ꯀꯥꯞꯄꯤ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯝꯇ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯦ ꯔꯥꯎꯟ ꯆꯠꯂꯤ ꯑꯩꯈꯣꯏꯁꯦ ꯇꯨꯝꯗꯦ ꯑꯍꯤꯡ ꯇꯨꯝꯗꯦ ꯑꯗꯨꯗ ꯆꯥꯗꯕꯒ ꯇꯨꯝꯗꯕꯒ ꯑꯗꯨꯗ ꯑꯩꯁꯤ ꯅꯥꯕꯅꯦ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯦ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯏ ꯀꯌా ꯑꯃ ꯇꯥꯔꯤꯗꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯃꯥꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯏꯃꯥꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯨꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯁꯤ ꯄꯨꯂꯞ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯌꯥꯎꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯇꯕ ABC ꯈꯪꯗꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯈꯪꯖꯜꯂꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯕꯣꯏꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇꯔꯅ ꯃꯁꯤ ꯎꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯟ ꯄꯣꯔꯛꯄ ꯄꯥꯝꯖꯩ ꯑꯗꯨꯒ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯉꯥꯅꯨ ꯃꯆꯥ ꯊꯥꯛꯄꯗꯧꯅ ꯆꯦꯡ ꯈꯔ ꯄꯤꯔꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯁꯤꯁꯤꯗ ꯂꯥꯟꯖꯦꯜꯂꯛꯇꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯄꯨꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯑꯥꯔꯇꯤꯁꯅꯤ ꯊꯃꯣꯏꯁꯦ ꯂꯩꯈꯣꯝꯒꯨꯝꯕꯅꯤ ꯑꯩ ꯉꯔꯥꯡꯁꯨ ꯆꯠꯂꯤ ꯅꯍꯥꯟꯁꯨ ꯆꯠꯂꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯅꯨꯡꯁꯤꯗꯅ ꯑꯩꯒꯤ ꯂꯩꯖꯕ ꯑꯩꯗꯤ ꯂꯥꯏꯔꯖꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯖꯕ ꯊꯥꯎ ꯊꯨꯝ ꯑꯗꯒꯤꯗꯤ ꯃꯣꯔꯣꯛ ꯑꯗꯒꯤ ꯆꯤꯅꯤ ꯆꯥꯝꯅ ꯁꯤ ꯄꯨꯔꯒ ꯆꯠꯂꯤ ꯃꯣꯏꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯣ ꯑꯩꯒꯤ ꯌꯨꯝ ꯈꯥꯡꯄꯣꯛ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯣ ꯃꯣꯏ ꯐꯪꯗ꯭ꯔꯦꯕ ꯀꯔꯤꯅꯣ ꯃꯣꯏꯅ ꯂꯦꯟꯒꯗꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ
club aduga organization sing maira pai bi mayam jing ya hojikti khusam na ba matam oire pulap apun bana joy oi habido hojing matang asi oire haiba wafam je thamjani do ima haji yam kana irang ji wana ri ngai marak sida muk chana thakna bagi matang se muk lai ne ba blockade tausan ba lambi thingjan ba gari changak pa yadana leiri ne ba sigi matang ji ma mot kitang thambi sei sida akoina chada basi kyam chade akoi imung makta so hai hojik pot ki mamman jin wang khalai kari gi wangino pusalak tab dagi wangi ba adu badi isa sing isu sing je aina thum to laga dine sing bule di thum to la so hinga dabani are ba thonga sa si ko na asumain tawraga tawi aduna mayam punamak no wari se pot pusalak pangam daba kari hani moi gi su kangbu sing sina no moi parwa apa apa ba khulai sing season arga aikoi maitai macha sing sida otpaje aikoi maira paibi mamai masu mama singi macha si ju pangan bal lai bese moi khak kaung da basu pai thagachari ma yam nungai jare ima su thuna na ba phabiro ado je akoina ima unajagra ba matungda mathangda artist kaya gi tongan tongan ba moi gi masa gi kari kari mot lagi habdo adu mayam khangminarasi हौजिक थोकलिबा इरांग असि आर्टिस्ट अमा ओइना तसेंगना नुंगाइजदे अदुना हानागुमना नुक्सी चानना लैनबगी दमकता इंडिया गवर्नमेंट अमदि मणिपुर सरकारना कोइ माइ चंगसिनबियोना हाइजरी हौजिक की मतांगदि चाना थंगनबगी पोटसिंगजे ममनजे असकुइ मति यामना हेंगतले हाइतारे अदुगा फंगबजु वारे चाना थंगनब सेंग अदगी तिलो हवाई अखोइदजु अवाबजे सुकी मति मुहना मायोंना हले हाबता मरी लेनबा इंडिया अमदि मनपुर सरकारना यानबा सि पुरक्तुना इंग तमना मियामबु लेहनबा अमदि आर्टिस्ट अखोइबजु इंग चिंगना शांति लेना लेहनबाजि पामी थोइबा थौदोक्सिगी ओइनगदि यमथिना नुंगाइत्रे हाइतारे सिदि अदुगमेटिक नुंगाइत्रे यमथिना इमोशन ओइरे अदो not only aigi wanatana akhoi lairiba akhoi furuk khuding makta awa saitheng yam noi taba amaga loinana asmail feel tawi sengnar ga di national highway akhoi di ani katani leijari se ani katani ahum ne ado amasona kan gi sosanpur power ga lak si di hana dai su masi akhoi gi kamal loina chatnaba lambi oidabani na masi ma tokraga akhoi lemhoriba अखोगी इम्फाल जिरिबा लंबी सी हेक कनोना सेंगनागदी अखोगी ब्रिटिश ना सेमम बकामबदुदगी सेमदना लाकपदगी सम अखोगी लास्ट इयर्स अखोगी सही खरगी ममांगदगी मसी सेमदना यावकन्ना मसीजु अखोगी मतिक साबा हाईवे अमा ओइननबा याकन होनदना लाए अदो मसी अखोगी याद्रिबा थोंग कासी अनोनोब सी सेमबिरक्तना सटपा हौरे देन अदुदगी हानादगी अखोइना कमल ओइना सटनरगा लैरिबा अखोगी इम्फाल दिमापुर लंबी ना हाइरगा मयामना कमल ओइरगा लैरिबा लंबी सी मसीगी एरिया खरदा अखोगी तामिनरिबा लैमिनरिबा अखोई फुरुक खर सीसना अखोगी यामना डिस्टर्ब तौरगा मसी पूरा फुल ब्लॉकेट तौरगा लैगिबसी मसी मियोइबा समाज द लैमिनरिबा अमा ओइना मसिमदी टोटली मसिमदी लाले दि पुसलकदोरिबा अखोगी चिंजाकी वानातना मसैसदा अखोगी लाइफ सेविंग ड्रग्स मयाम पुसलै अखोगी अना एक असी अखोगी ओनली खुनाय खक्ता नते होल अखोगी स्टेट सिदा चिंगमी तमी अदगी एनीथिंग लैमिनरिबा अखोगी सासन गिबौ मसदगी अखोगी पुसलागा पुला मसिना हिंगमिनबा अखोगी मसि लाइफ लाइन ने मसिमा तलौना थिंजनगिबा तलौं कथपा मसि हदकी वासदनते मसि हाना ममांगदगिसु कैनोमेक तोरगा असिदे ताइनबा कैनोमेक तोरगा सिदे ताइनबा मसीना अखोगी करे हाइने अखोगी चुंगोय ओइरगा अस नोय कैनो तौनी हाइबगे नोय हाइबिगनो अखोई हाइनसे हाइदि लमसिदा अखोगी खुनाइसिदा लैमिनरमिना नंगमा हाइबसी अमत ओइद्रे सिदि अखोगी
ꯊꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯃꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯁꯤ ꯄꯨꯂꯞ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯈꯥꯎ ꯊꯥꯗꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯀꯤ ꯑꯣꯏꯅ ꯌꯥꯗꯕ ꯆꯠꯅꯗꯕ ꯑꯃꯈꯛꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯧꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯌꯥꯝ ꯕ꯭ꯔꯅꯤꯡ ꯑꯣꯏꯔꯤꯉꯩꯗ ꯁꯝ matam khara adi 5 days smaina akhoi extend toro sum chatarak pasina tha ma makhai amuk lanjal le masigi kenosi internet sina mayam si akhoi gi rumor adigi masigi kenosi na hena mayam da hena masigi akhoi gi react tor kanena khanbi basi hoi chomi adubo hujikti madugi matam do hele madu matam do hele haidi internet sina akhoi karhani masina akhoi sara tanjari ba mayam ama si Amazon hairo adigi ama hairo hujikti home delivery gi adigi mayam ama akhoi Manipur da sarkar gi thabak phangdaba aduga kanoina phangjadaba mayam si adum uri duni akhoi na maning de bek atong wamam ya laga nongan madagi na numita ba pung mapan nipan mapan bo dum lep tagai thojadana isil no mayam ama nupi bo yoksala ineba sigi hingna ba honar ko da sigi mayam ji matu ta le sima pura akhoi kakhrabane adagi angang sing like tambagi hujiki mapanda paikha thaga do ko do masigi mayam ama masigi akhoi gi merit and demerit si jeng ma tam da yadra haitare hujik net thadra su internet thadra su hatna ba kapna ba adigi pau nung kari ga loi phangnari ba hujik solution porupagi wakhalon sima hujik akhoi gi furup yamna lawnari se masi maitai khakna lawdre laiminari ba akhoi ichine naw mayam sina somda sangjan minari ba sigi vision sida aduga lan hauri ba isi naw sing sigi marakta su yam wajana ba aidi yam honing da ba haitare honing draga su akhoi gi tawdabdi yada ba akhoi gi some threat khara ga loina na tawrungani gaina swai su khandaba nate ko adu hairi mayam si waminare fast pass happiness happen karimu kanu tawruni aduna si matang si yoraga di akhoi gi miyoi ba maseni adu hujiksi yamna thiminarugum si akhoi gi yani yanaba tawraga dum existis adum laiminari se swai dum solution poraga adum yam nuaina himina se na akhoi gi long live Manipur rena mayam da main thamjari film gi thomi singna masagi mota kari leibage habadu mayam puna mideng taminakre voice of the people gi mari suba sarukta amok channel simaktada pungfam simaktada hojik thokliba irang asigi matangda kanana kari hairibage habadu mayam puna muk mideng taminasi ngasi gi oinadi kaina nabaya thang nijari